ngase phong tongan ba manipuri sipung sing amasum thokiba thodo wathok singdagi maroibi I pausing myamna thamjagi ahanbada hoyelan paudagi lokusaraga lan loidri mafam manga da kuki militant singa bom nomai sizinaduna khutonakre kautru ki mitei khul tamna kuki militant sina nomai bom kapsilkhiba singdo me ahum digi horakhiba tam thiraba manipur gi lan tha taret mapung fagadaba numit nini khakta ngairaklaba ngasi numidang pung nipan ga minit taraga mangarom tarapada lamsang PS na koliba kautruk mitei khultam na khulasigi maning dalaiba singdol dagi koki militant singna bom amadi nomai sejina duna akan balan cha tharapadagi khulngak liba khunja sing state amadi central forcing nasu handuna khuthona khibadana tana atop mafam mari desu koki militant singa lan soknakhre kautruk tamna koki militant singna nomai amasum bom sejina duna lan tawrakhibadagi state force amasum CRPF personnel sing yauna khulngak liba khunja singi maikai degi su khut handuna ngasi numidang pung tara tarak fawbada ngahak kanaraga nakalani gi marakta akan mamong na khutonakhi adumainama thaudo sida asu apan yawgi sap saba paw phangkidraba su koki militant singna bom kap thrakpadagi midai khunja sing safugadaba mafam singda sen thungnarakhi akan mamong na khutonakhi nakalani gi marakta asu apan yaromgani haiduna thajabadagi Imphal dagi ambulance kaya changsinakhre Amaramda ngasi ayu angan bapung aniga minini purom tarakpadana Imphal East ki lamlai PS ki manung saliba thamna pokpi uyok sing sana sabi amadi urang pat ki tungan bapam sing koki militant singna singlom dagi nongmai maru kya kapsin duna akan balan tarakre koki militant singna nongmai kapsin ba horak padigi khul sing asibu ngak liba khunja sing mai kai dagi sukot anki nakalani gi marakta ayuk pung tare taramdai fawbada khotongakhi ngasi gi thaudo sigi paw tabadigi DIG Range 1 and Herozit Imphal East ki SP Dr. S. Ibomsa SDPO Singai SDPO Ahanjauna Lusingwa Zat Regiment BSF amadi CRPF sing sangsilaktuna khulgi miyam ga puna famina duna mifam amapangtoki mifam sigi matangda lan nang liba pradan laishram Dinesh na phungdoki bada me ahum digi lan horaktuna koki militants na yum kya su mai thadokre ma ki khul yauna khul singa sida koki militant sina ngak laitna nongmai kapsin duna attack tawraklabasu ngasi fawbda civil society organize natraga manipulenga ki mekai digi kanamat laktuna hangbira blaitri maram sina koki militant singa mitai gi khul sing tamna nongmai kapsin duna tawrakliba attack singa si laingak na yengduna leibigi muhutta lamhenba koki militant singa sibu yasa laktuna sairi saitheng piduna warak piu haina pian bu apum sing phongdoraki koki militant sina singdagi kum tharaglaga bunker sajilakwa busu mahakna akan mamong yaning da phongdoki adumanama mafam asigi khul mari da nomai kapsilakpadagi khut thongna khrabasu misimina yawbagi paw leikhide haina paw shin makatana su phongdorakli makasa tarak poina to papamna chief minister na Delhi dagi halakpaga congress ta on sinduna sikre modi na amung hana prime minister oina ba manipur dagi BJP gi MP ani puthokta biyade biren BJP lengan sako thaurangi thabak sing paikhalamdragadi sahi taragi matungda aikhoi kadaida legadori hangladuna Narendra Modi ba amung hana prime minister ohena bigi damak Manipur dagi BJP gi MP ani puthokta biyade haina chief minister N Berena phongdokre wafam singa si nitya patsu thekta leiba thambal sanglen da Delhi dagi halakhi chief minister bu okpogi tharom da mangna phongdokibane mangna makatana hai Mapan digi sanglak pasingna omsinduna yelomi sing yorsindana bo honarakpa drak na ngasigi mirol bu turoi ngamloi taholakpadigi kanana ba war on drug campaign fekhatpa fajakraba mausagi singman da hawa u pambi sing yan thalaga khul ana ona wa tasilakpa masum popi thabada thinglubasi BJP na langadori bra hangladuna BJP di lan dekhi BJP na lengak hek pairakpadigi moirang de ethnic furup kuntraga mari gi paksemduna hanadagi Laminaraklabasing amata oina ba thaudang lauri adubu mapandigi sanglakpasing loina pushilaga laibiyaroi laifam naiti mangkhigedaba mutkigedaba aikogi furup kanbinaba BJP natana atopa party amata laiti wapamasi kakpangamgadaba mi laiti singnare haina faraga kaptuna hatpada police amadi army gi mathata case phawba tawba yahandaba armed forces special power eki makhada thamlaga leirakhi bai khoini sai sani phadriba sahi tare khuntakpagi khubakta yairi lenglaga hatkiba punamaktu kaukthokalaga memarga tainaba kilometer samri romasi sambal masi rama kharga punghang hangna lusindana thamlibani masigi mathakta kilometer 13 ki free movement regime haiduna se sang yaudragasu sangning oda ayaba pirami aduba BJP gi lenga klapadi gi PU haiba yadana lakraba ILP manipura piraklibani
masi fawba khangma ngamdragadi politics tawgno BJP na politics tawbudi lebak kanabani irang maraksida tampak pumadagi singi khara yauna afaspa lakthuklibani segment taruk tare khak lakthuklaga show tawriba karigino ataidi lakthulamdriba karigino angki BJP lengak nadi ngarang nahan Navy gi worship amada Imphal haina maming thonduna BJP lengak namak aikhoibu kayam nungsi haibsu uli masida aikhoina karigi kigadoribano kaidawbagi nolaga sakadoribano angki Amit Shah JP nada Rajnath amasum Nitin Gadkari na singbasing unarai paudamladuna ngarang ariba lahulup amaga khuyek pinakibasi sahi mari sangna wari sanaraba matungda ngarang kak pangthokibani peace lakna bohonabada ZUF su ayawna agreement tawnakharbani ngarang khuyek pinakiba sina ani subani hairaduna hayeng senglaba kangada mausagi punsida hanjiraglabasing Manipur laingakna okpagi thorom pangthokani oirakliba phibamasi Prime Minister amasum Home Minister na yamna harawi laingak paibasi awa ana khradi leigane dubu awaba khradi khangmina saiki pawmisina hangbuwangi pakhom piraduna Chief Minister na hai Delhi da satlubadu peace agreement khuyek pinana bagi damak satlubani khongsat adu mai pakpa mani wari sanasi haiba kaya sulai aduga Home Minister Amit Shah nasu kanglu phurup khaidana nungsi sanana leminana bairaki loinana ngarang urkhul da leiba Punjab National Bank ki branch ta ki rupa crore 19 hena lut tawkibadugi CCTV footage ta mamai khumdaba miyu ama yorami sungsoi soidana fagani beng aduna lupa crore 19 karigi thamlam libano hangladuna thawdo osida beng ki kangbusi yawbra haibadu yengsingani haikena su pausna makatana phungdorakli atopa pawmana makatana mobile internet thingzindana bakhankhre high court na lengak ta hai maram chawada athingma pibadi yai dubu miyam gi right ti pumam manganba yaroi May ahumdagi kanglo masel gi tamthiraba lan haurakpadigi masibu lakshinabani haiduna Manipur lengakna Thengthang naina mobile internet data service ki athingba thamnakhibabu singnarakhiba PIL sarongama PIL mari bungasi High Court of Manipur gi Chief Justice Siddharth Redul amasum Justice Golmai Gaiful Siluka wigi division bench na puna lakhalaga khanaraba matungda pikhiba direction na mobile data internet service thingzinwana miyamla asuma phanganbada khudong saraba thole haikibaga loinana Manipur pumbada mobile data internet service thingzinbagi thabak makha sangtha loidabna khre PIL singadu aribam Dananjoy Elias Pausel Chawbam sumiyoy anina file torakiba number 25 of 2023 yauna tungan bamiyoy singnasu PIL number 28 29 amasum 30 of 2023 file torakibani PIL mari asigi mayokta Manipur lenga ki makedigina petitioner amoy oiriba Kaisam Pradeep Kumar gi mathakta miscellaneous case amasu file torakibani adumainama court na matter sing asi khannarakpada logi matungina maram saba thingbasing thambada kona ayaba pirabasu miyamgi right pudi pungma manganba yaroi mafam khara natana ayamba mafamda ingtaple masi oiragadi karigidamak mobile data internet service mausagi phibamda hanjid haloi doribano karigino angki loinana Manipur lengana state asigi phibam normal oidri haidribana karigino duga lengana normal oire hairagadi phibam sokliba mafam khara natana mipum khudimakta normal oire haibasi khangangadabana ki Phibam sokliba mafamda leiba miyoi amana wokat ama file tawninglabadi makna kadaida satlaga kanada wokat kani hangladuna phibam sokle hariba mafam singda leiba miyoi singna matau kramna asumba phangnaba hotna hangadoribano hangki makoida asumba phangana na bo hotna gadabani haibasi khulawnati mipum khudimakta asumba phangana na bo hotna gadabani hairaduna mobile data internet service hanagi phibamda hanjin haloidabigi matangna marik sumba report ama piraknabasu Manipur lengakta khanki atopa paw madanamu Aeroplane tab yagani haikiba NH-37 urful na pikthale nongsu ragana iroi leiwon bu yaragani nongsu tha laktringaida NHIDCL na koilas thablusin biu drivers union bijoy lesram matamamada Manipur lengana NH-37 Imphal jiribam lambi asi aeroplane tab yaragani haikrabasu hauju oiriba lambi asi gi ayamba saruki pibamdi ikang thadana urfulna pikthanba amasum nungzu thadana leikhom thoktuna iroi leiwon yabagi phibam oirakpadagi all Manipur road transport drivers and motor workers unions AMRTDN's MW Yogi General Secretary Maimam Anil Mitaina lambi asibu samjinbagi thaudang loriba National Highway Infrastructure Development Corporation Limited NHIDCL da lambi asi nungzu tha laktringagi mamangna koilas thagadaba watliba mafamsing koilas thabiyo haina phongdorakli Magna pauksi isi dahai kilometer staniga kullum sangma Manipur gi lifeline
ama oiriba highway si semjin sajinbagi thabak NHIDCL gi makhara tongan ba sub contractor tararom na satharak libani highway paring asida hojik lambi pakthokna ba singkakpa lambi ga singi marakta drain chanba returning wall khaba madi lambi asigi paring da RCC gi kalban singba sem sabagi thabak satharak libani hojik phawbra thabak singa sigi apun ba saruki manung da sada humfu humdra rong gi sang yauna loire habiye adubu lori badi sing kaklaba mafam sing yauna drain amadi RCC kalbat sem saba loraba mafam singi lambi sing koilas thadabana lambi asida nongmada saliba gari asoba masali sing amadigi ani henbegi miyoi singna kudong saraba mayukna hari hariba mafam sing asigi lambi gi sarukta koilas thadabana nongju thadana laikhom laina ngakta ngaiba duga nong sudaba matamdana urphulna pik thanbegi phibamoidi highway asi singa masum tamgi miyamgi nomgi punsi da sangdaba yadraba sana thaknabadagi hauraga mathau taba pulam punamak puthok pusin tawrakliba lamini koilas thadaba lambi gi nak yet lairiba yum singi miyoi sing urful gi awaba khamtingna mayuknari makhal kya gi lambi masing yamna leptana satpana koilas thadaba lambi gi nak yet phamliba dukan amasum hotel na singmarasu khodong saraba mayukna hali angangal khaktuna urfulna maram oiraduna yamna toina lok thungba yauna sor honba wabigi khudong sataba kya su mayukna halairi adumainama driver singdu nongju nongsa khaktana masum ningtham thagi laisil marakta thawai khubakta haptuna miyamgi dama tangai fataba pulam sing puslaklibani karigumba lambi gi khudong thiba thawdok sing tholakpada mateng pangnanaba union gi thawmi singna matam suputa thawrang tawduna lairibani maram sina highway sigi driver singna kanagumba singna makalamatagi ayetpa apanba thuwan bigano hainasu apul toraki driver singna miyamgi posai sing leptana puslaklagasu masibu laloliba miyoi sina khudong saba lauduna mamol hengatna yonbagi thabaksu thengnari hadi maram sina matang asida lainga ki miyeng sanganingi pochai gi mamol asi lainga amadi Chamber of Commerce na control tawgi mahota dukan phambisina control tawduna sendong sauna lawre yen masinjak ta fawa ayon mana singna mamal henjina lawre raki amarom da highway sigi Oriental College mayadagi na new kaithal manwi hawgi lambi mate asi NHIDCL na nongju tha laktringai gi mamangda koilas thajunduna miyamna mayuk nariba khudong sa thab singa si konbiu haina lambi mate asigi nagyet lairiba singyauna lambi asida tangai fadana sathok chasin toriba miyoi kiana spauxi sta fundurakli se minister amasung works minister na su NHIDCL lambi mate asi athuba matamda koilas thana pa pauktak pi haninggi apamba su fondok narakli auto pa pawmana MLA Rameshwar Mite gi mathakte election petition kairau gi returning officer amasung bank manager masin hangadori Imphal East ki taruk kairau assembly constituency ki MLA oiriba Lauremam Rameshwar Mite amasung atop miyoi mari gi mathakta MD Nasiruddin Khan petitioner oidna file tawrakiba election petition number 8 of 2022 gi leptana satharakliba oyel gi makha tarakpada High Court of Manipur na appoint tawkiba case asigi advocate commissioner CS Momona case asigi oyel ga mari leinana assembly constituency sigi pangthokriba mamangi mikhalda returning officer oikiba Karam Umam sum ICICI Kaisampat branch ki branch manager Basant Sharma bu masin hangnagadori masigi matang na hawkibu leba pokpa numita High Court of Manipur gi maikaidigi returning officer amasum ICICI bank ki branch manager da mathang sina tha sigi tare amasum taraga matugi nungtul punga matarapada makhui any case asigi advocate commissioner gi mamangda masa laktuna oral evidence pinana ba ayibasi role singpikre Panbayabri mamang thagi kungani thoida MLA sigi mathata petition na file tawrakiba miscellaneous case election petition number 65 of 2023 budi kona khanaraba matungna numit asida dispose tawkrabani atopa pawmana case lokhatabagi SP amasum IO commission na lakre police SI gi mathata charge sheet flame tawre yaripok tudihal awang laikai digi bogi mayum Romina Nesa apokpa MD Niyamundina Imphal East ki women PS maki mapuroiba amasum mapuroiba gi imungi miyoi sing mathakta FIR case ama register tawgina bu wakalabas police na tawbidri haiduna Manipur Human Right Commission na wakalapadi commission the Imphal East ki ASP amasum women PS ki officer in charge masa karakre ASP ki mekedi ki complainant OIDB no PS na file tawrakiba report ki matungina lokhatpam tokpa thabak sung lokhatnaba mahak masamakna yengsilagani amasum pifam tokpa pauktak sung piragani haina commission na phongdokpadagi commission gi mekedi gi mathau taba thabak sung lokhatpaga loinana women's PS ki OC ki mathakta tawrakliba charge ki matang na su thijinanaba direction pikre
Amaromda May ani English singani ga kungani thu the police custody da waheng mam laikai digi aramam nanau ko ba sana sabana ha ma laikhidabi gi matang commission wo kalakpa gi matungina ngasi commission na matter is lokhatuna khannarak pada thaudo odu gi matang lokhi ba case ki ayo oiriba SDPO M Sudhir Kumar masama commission da laktuna case adu gi matang senari ba police ki sub inspector TS Zetendro gi mathak charge sheet file tawre haina phongdokre hadi atopa pawmana Internet service providers sing the hena kudong sadaba mayok na hali. Manipura matam ko na mobile internet service tingdo na lako na maramoy na miyam na broadband service pagtak na samnara ko na service asida su kudong sadaba kaya mayok na rin. Sa isigi July kun nga mga adagi lainga na condition krada broadband internet access yahan kraba tungda connection na si samba musing yam na hengalaki. How's customers na connection speed tapagi madi toy na connection tatpagi complaint sound na ting narakli. Service assistant na online na thabak tawba miyoy sing kudong sadaba kaya oheli internet service providers sing na thokliba kudong sadaba kaya customers sing na service tawkiba matamda ikiba declaration na dunga na satabadagi thokpani haidi self declaration na du customers sing na wifi hotspot hadok taba haini iri adoba masingak tabadana tana hotspot hadok tu na sel tan ma misu yaure haidi amaram na customers sing na di internet service providers sing na Linkin limit kangdana leptana anauba connection pangpi da PB ki kudong sada ba silakani service router adusu customer masinga sana dabana puba ngamdabane kumza english ngani ga kungani thoi da India sangsata data system nabigi sang si thamada 19.5 gigabyte ni adu house Manipur da broadband service customer mana sangsata thamada 3000 GB seasonary haidin su pause da phungdorakli Marak thana tentang na to papaw mana selwa badagi nupa mana loinabi masa nupi ahum nungthang na surak hatkre masa su sijakre Pakistan gi Punjab province ta nupa mana ma ki loinabi masu masa nupi ani nungthang na surak hatkre duga masa su sijakre na police na irai na mita phungdokre thaudo odu laro dagi kilometer samga kunthra khara hena lapa phaisa laba district sagol su numidang na thokibani tahir parves ko nupa aduna ahan bada maki loina be masum sei taradagi tarakatur phabu surabi masa nupi ahum makhut na pairaga singsin kia masu makhoi bunung thang suraga ki makhoi bo halba matungna ma masasu tumnaba goli sing sarga mathan sijaki parvesna ayibe sirol ama thamlami mahakna makhoi bu mabuk thana pijaba ngamdre mamanaba singdigi lauruba loan sing sumagna singma ngamdre haina magna iramki Minung si leitraba taibang sida ekoi makata na hingpam thoktre haina magna iraga thamlam khenisu paw sida makata na supali atopa pawmana Nandalal na miyoi bigi mating pangadaba robot zone 17 sabaloislakli sanalaiba pawsti dige topa maroi bi pawsing mem thamjage sakolakpagi matung ina miyoi bigi mating pangnaba technology seasonaduna anauba khulai kya leptana puthuknarakli Malem yoina su robot season aduna miyoi bana tawgudaba thabak sing matam sangdana masung wahandana tongnarakli operation sing power robot season aduna tawbagi satnabi lewasta su horakli Malem yoina ahanba robot sing si kumza english sing amaga samapan ga yangkai duwai digi puthokpa horakhi matam aduda Ken Kit ki Lois Bile koba inventor amana Unimed haiba robot saki matam aduda mahakna industry singda yona na bohona bada mai pakidi Matawasumna piklabasu pikna India ki awang nong poktu leriba Manipur gi naha kiana science and technology gi lamda khumang sauksina polam kya pathurakli masigi manungsana Nambol Balram Khuldagi Nandalal Thiam ko banha mana miyoi gi mating pangduna thabak tawgada robot sabi gi thabak sada humpurom ruslakli Nandalal na robot si zone 17 haina mingtholi Kumza English ngani ga tara ka tarete gi hauduna mana robot si sebolak gi thabak horakibani ihan hanbu oina zone 17 hairiba robot si Manipur lenga na sinba kuntra gani pansuba general level science mathematics and environments exhibitions for children's 2017 da photoki matamadu da Johnston Higher Secondary School da ma class 11 tambadang hairi loinana exhibition adu da zone 17 sabagi damak second best exhibitor gi manas phangaki Zone 17 hariba robot asina miyoibana nongmada suriba thabak singa sida mateng pangma ngamgadoribani sei taruk lom sang na kumza english ngani ga taraga taretagi samgalakhiba robot asigi saruk sada khumpu loislakle mangna exhibition da puthokpa matamadura miyoibigi mateng panggadoriba robot asi koktagi khwang phawgi saruk tamak saduna
ꯁꯇꯣꯛꯁꯤꯟ ꯉꯝꯕ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯈꯣꯡꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯗꯨꯅ ꯁꯇꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯂꯦ ꯖꯣꯟ 17 ꯑꯁꯤ ꯆꯠꯄ ꯉꯝꯅꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯆꯍꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯦꯝꯒꯠꯇꯨꯅ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯅꯤ ꯔꯣꯕꯣꯠ ꯑꯁꯤ ꯕꯦꯇꯔꯤ ꯍꯥꯞꯇꯨꯅ ꯆꯂꯥꯏꯒꯅꯤ ꯕꯦꯇꯔꯤ ꯐꯨꯜ ꯑꯣꯏꯅ ꯆꯥꯔꯖ ꯇꯧꯈꯤꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯗꯤ ꯃꯊꯧ ꯇꯧꯕ ꯉꯝꯒꯅꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯇꯧꯒꯅꯤ ꯔꯣꯕꯣꯠ ꯑꯁꯤ ꯏꯟꯇꯔꯅꯦꯠ ꯑꯣꯐ ꯔꯣꯕꯣꯇꯤꯛ ꯊꯤꯡꯁ IORTꯒꯤ ꯃꯆꯥꯛꯁꯤꯡ ꯍꯥꯞꯇꯨꯅ ꯁꯦꯝꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯕꯒꯤ ꯀꯃꯥꯟꯗꯁꯤꯡ ꯑꯁꯤꯅ ꯁꯦꯃꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜꯒ ꯂꯣꯏꯅꯅ ꯆꯂꯥꯏꯒꯅꯤ ꯔꯣꯕꯣꯠ ꯑꯁꯤ ꯁꯦꯝꯕꯗ ꯃꯍꯥꯛꯅ ꯃꯈꯣꯡ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯕꯒꯤꯗꯃꯛ ꯇꯥꯌꯔ ꯍꯥꯞꯇꯨꯅ ꯁꯤꯖꯤꯟꯅꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯈꯨꯠꯅ ꯄꯣꯠꯆꯩ ꯆꯞꯇꯨꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯉꯛꯀꯤ ꯁꯔꯨꯛ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯈꯔ ꯃꯈꯩ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯍꯟꯕ ꯉꯝꯂꯦ ꯔꯣꯕꯣꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯨꯠꯀꯤ ꯁꯔꯨꯛꯇꯒꯤ ꯃꯤꯑꯣꯏꯕꯒꯨꯝꯅ ꯈꯨꯠꯁꯥ ꯃꯉꯥ ꯄꯥꯟꯍꯟꯒꯗꯧꯔꯤ ꯖꯣꯟ 17 ꯔꯣꯕꯣꯠ ꯑꯁꯤ ꯁꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯅꯟꯗꯂꯥꯜ ꯊꯤꯌꯥꯝꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯄꯒꯤ ꯃꯅꯨꯡꯗ ꯖꯣꯟ 17 ꯑꯁꯤꯁꯨ ꯃꯤꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯔꯣꯕꯣꯠ ꯑꯁꯤ ꯁꯥꯕꯗ ꯂꯅꯥꯏ ꯑꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯥꯔꯛꯈꯤꯕꯅꯤ ꯁꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕꯅ ꯃꯇꯝ ꯆꯪꯗꯅ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇꯁꯨ ꯃꯇꯝ ꯆꯪꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯕ ꯅꯠꯇꯦ ꯃꯥꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯁꯣꯁꯥꯏꯇꯤꯒꯨꯝꯕ ꯑꯃ ꯁꯦꯝꯗꯨꯅ ꯂꯝ ꯑꯁꯤꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯁꯥꯕꯗ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯣꯠꯂꯝꯁꯤꯡ ꯆꯦꯜꯂꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯁꯥꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯅꯅꯕ ꯌꯥꯎꯅ ꯄꯣꯠꯆꯩ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯉꯝꯕ ꯗ꯭ꯔꯣꯟꯅꯆꯤꯡꯕꯁꯤꯡꯁꯨ ꯁꯦꯝꯒꯠꯂꯦ ꯍꯥꯏꯔꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯟꯗꯂꯥꯜꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯕꯗꯤ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯈꯣꯡꯖꯦꯜ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯕꯨ ꯍꯦꯟꯅ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯄꯣꯠꯂꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯆꯨꯝꯒꯅꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯅꯍꯥ ꯀꯌꯥ ꯂꯩꯔꯛꯂꯕꯗꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯛꯀꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯗ ꯗꯦꯜꯂꯤꯗ ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯀꯨꯀꯤꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯐꯨꯔꯝꯂꯦ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯅ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯤ ꯈꯔꯅ ꯇꯝꯊꯤꯅ ꯐꯨꯔꯝꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯃꯅ ꯁꯟꯂꯥꯏꯠ ꯀꯣꯂꯣꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯧꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯇꯥꯕꯗ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯈꯔ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯦꯂꯣꯀꯔꯤ ꯚꯤꯂꯦꯖ ꯃꯍꯥꯔꯥꯅꯤ ꯕꯥꯒ ꯌꯧꯔꯛꯄꯗ ꯀꯨꯀꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯤ 15 ꯔꯣꯝꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯣꯂꯦꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯁꯟꯂꯥꯏꯠ ꯀꯣꯂꯣꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯅ FIR ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯦꯖꯤꯁꯇꯦꯟꯁ ꯀꯥꯡꯕꯨꯒꯤ ꯃꯈꯨꯠꯇ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯊꯤꯕ ꯂꯦꯞꯇ꯭ꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯏꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯃꯔꯤ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯀꯌꯥꯗ ꯃꯥꯏꯊꯤꯕ ꯅꯪꯂꯤ ꯁꯟ ꯁ꯭ꯇꯦꯠ ꯌꯥꯡꯒꯣꯟ ꯕꯥꯒꯣ ꯃꯟꯗꯂꯦ ꯑꯃꯗꯤ ꯁꯥꯒꯥꯟ ꯔꯤꯖꯟꯗ ꯂꯩꯕ ꯖꯨꯟꯇꯥꯒꯤ ꯄꯣꯖꯤꯁꯟꯁꯤꯡꯗ PDF ꯀꯥꯡꯕꯨ ꯑꯃꯗꯤ ꯏꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯇꯝ ꯑꯃꯠꯇꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤ ꯍꯧꯖꯤꯛꯁꯨ ꯑꯋꯥꯡ ꯊꯪꯕ ꯁꯟ ꯁ꯭ꯇꯦꯠꯇ ꯖꯨꯟꯇꯥꯒꯤ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯛꯄꯗ ꯀꯣꯀꯥꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯖꯨꯟꯇꯥꯒꯤ ꯄꯣꯖꯤꯁꯟꯁꯤꯡꯗ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯂꯥꯟꯃꯤꯒꯤ ꯕꯦꯁ ꯑꯃ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯐꯪꯕ ꯉꯝꯈꯤ ꯑꯋꯥꯡ ꯊꯪꯕ ꯁꯟ ꯁ꯭ꯇꯦꯠꯇ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯅ ꯑꯣꯄꯔꯦꯁꯟ 1027 ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 35ꯅꯤ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡ ꯄꯨꯜꯂꯒ ꯄꯦꯁꯦꯅꯤ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯄꯣꯖꯤꯁꯟꯗ ꯗ꯭ꯔꯣꯟ 3 ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯑꯦꯁꯦꯅꯤ ꯑꯃꯗꯤ ꯂꯥꯁꯤꯌꯣ ꯇꯥꯎꯟꯁꯤꯞ ꯑꯅꯤꯒꯤ ꯐꯥꯎꯅꯕ ꯊꯣꯡ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯊꯣꯝꯖꯤꯜꯂꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯆꯩꯅꯥꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ
Muse Namkham Nawangkyo amadi Kayun Keme Township Singa Junta Lanmiga Rebel Group Singa Akan Mamono Kutongari Tang National Liberation Army MMDAA amadi Mandale PDF Sanaraga Junta gi base in the Landaraki Madugi Pakumoina Junta gi Makedi artillery Kapsilakpagaloina Air Strikes Sataraki People's Defense Force Hayana Fongdokpada Group Asina drone Sizinaduna 40mm gi explosive Sizinaraga Junta Lanmigi position attack Sataki Etegasi Kayan Kongwa Township Mamadi Young Moni Satakivane Adubu Masjid Junta Lanmi Kaya Sokibagi Habituri Kangamdri Resistance Group Singna 40mm gi explosive Sizinaduna Tonga Township Taliba Junta gi police station singi attack Sataki Masjida police na Lainaba building Kia Tukai Bago reason da PDF kang muna junta gi masat attack sa thabada yam drabada junta gi lan mi nipan hapang khre ahom na son khre masigaloy na hook count township ta liba military check post amadu se attack sa daki mapam misida junta lan mi na mi samama garida seng bora ahum digi he na puba yahandri hairiba check post asi resistance kangbu na attack sa taduna thugai khre hadi ado hoskui na di myam paus matang sa lusin jarage mas myam puna no babtir ngaminasi